ngasi thokiba thaudo wathoksinga masum phongkhiba sifongsingdigi maruoibe ipausing khongosaraga Manipur top channel gi maikedigi myamna thamjagi ahanbada yamna thajaningai oiba maphamdigi phangba paung tang hana myamna thamjagi Urkhul town tanglei laikai Nupa naha ani Litan turel Erak nabadigi laikhidre haidi masum Nupa amagi asiba haksang na ngarang numidang wairam phangkhi aduga amana ngasi ayuk pung 9 makhai adaida phangkhibani haina su phungdorakli Amaramdana Litan police na phongdorapagi matung ina Nupa naha mari irai nimitki nungthilda Impaldagi Urkhul tamna lakpagi lambida torel asida makhoigi maraktagi Nupa anina iroiba sangkhibani su haidi masum laikhidraba naha anigi mamingna tonmingam sifang sai kungumdoya masum simle sai kunga tarukni hainasu pausina makhatana phongdorakli amasum makhasa tajarak poina ngasi lepak sigoiba COVID-19 update mayamda thamjaramge haukiba pung kunga mari sida leiba asida miyoi puna lising ni fugani thoiga satruka taraga nipan nawno COVID-19 positive oiba thengnarakle hairi tabutabu mayam COVID-19 positive oibagi sangsi yamnamak wangwa natragasu hana narambagi sangdagi khara hengalapagi mawong mauri aduga haukiba pung kunga mari sida puna miyoi sahumga kuntra nawno COVID-19 positive oiba miyoi laikhidre hainasu ngasi ayuki pung nifan fuki oiba Health Ministry digi thadorokpa report amana makhatana phongdorakli ado hauzik phauki oiriba apunba leibak sigoiba COVID-19 update mayamna thamjagi apun boina hauzik phauba leibak sida COVID-19 positive oikibagi miyoi masingsi crore ahumga lakh kunga mapanga lising nifuga mangaga samapanga supnagi tareni aduga hauzik naduna lairibe active case masingsna lakh mariga supnagi lising mangaga satruka marfuga mathoini hainus pali aduga apunba recover tokiba naba phakhre apunba miyoi masingchina crore ahumga lakh kunga mathoiga supnagi amani aduga apunba hauzik phauba COVID-19 ma leiba asida haibedi India ra sian khraba miyoi masingchina lakh mariga lising nifuga saniga kunga manga sure aduga ngasi apunba naba phakhiba recover tokiba ngasi gi miyoi masingchina lising kuntra ga taruka sahumga marfuga manga ni hainasu report asina phongdorakli Amaramda atopa pawamana September kunga mangagi barat ban sawatkhre Narendra Modi lengana leiba sigi lawmi organization sahum romgi apunba platform ama oriba samyuta kisan morsana anauba farm bill ahum hando hanana balakliba September kunga mangada pangthokadoriba barat ban asida CPIM All India Forward Bloc Revolutionary Communist Party amasum Communist Party of India Marxist Leninist na mapung fana sawatkani haina CPI Manipur State Secretary L Sutin Kumar gi Sirol da haidi Sirol aduna anauba farm bill ahum hando hananaba samyuta kisan morsana hanba leitana tha mapalom khongjang sangsilabasu Narendra Modi lenga asina dawi singasi tasinadana laisile khongjang sangsiliba lawmi lusingba sing wari sanaduna yanaba puraknaba honadri asigumba miyamgi kholaw tasinnadraba lenga asigi mayokta kauriba ban asi hena mai pak hananaba left party sing akanba campaign changsilagani hairi hensu pawsina phongdorakli atopa pawamana mitop miyanchada bara sandokpigi hainabi lerakli haujuk laina laisana kham thena wanaraba matamsida aikoi masel amaga mateng pinaduna hingminagadaba matamsida yelhau furup Masiani kaukthokpa makai masel gi marakta asauba muknaba lakli yelhomi masiani haiba kaungnarakpa nungsinaba walakpadagi sel hena pigadaba mitop miyan chasingda dukan natragana yum sandokpagi hainabi lairakli haina Joint Committee of Inner Line Permit System gi co-convener gi Serol da haidi Serol aduna COVID laisatna chawhalakpadagi India gi state kharadagi sufam nompham leitraba sinmising masing yamjadaba Manipur thomjilakli Miyan sinmi sing asi lepa leitana sangsilakigani yelhau furup sing asobo thodang lauduna lamdam sida thabak chilau thidana subonomba hena kankhatuna yelhau furup singna paisinana bo honagadabani haina su haidi thenglabasu thengna hauzik yumthang naribi state singda satnariba Bengal Eastern Frontier Regulation Act 1873 iramdam sida satnare haiduna harauragasu lainga asina sapsaba satna kanglon thamdabadagi haukibo August 18 da JCILPS na Manipur lengakta memorandum ama pisinki miyamgi ihul khangna lengakna monitoring sel hangna ba thabak pahetkre
काउंटरसिंग हांगदोक्लिबसि अफब खोंथांगनि अदुबो इरमदमसिगी येलो फुरुपसिंग कनबगी वखल सेनबा थौबुरोय मथौ तारि मतम क्यागी ममांगदगी इरमदम कंजनिंगबा इरैसा क्या थवाइना पोंथा पिख्रबनि येलो फुरुप कंजनबगीदमक सिविल सोसाइटी ऑर्गेनाइजेशन मयामना लिसांग सिना होनदुना लाखलिंगै सेरासिदा येलो इरैसा खक्तगी मसागी ओइजबा कानब खरगीदमक मियान मसा मयाम लेप लेतना पुसिलकपद मतेंग पांगलिबसि मतम कुइना सथरकले इसागी फुरुप इसाना कनगदबनि कनानासु कनबिरोय लाइससिगी साइथेंग सिटमिलोन खमथेंग सोलबसु मियान मसा सिंगी मखुता मार्केट क्या पिसिंदुना सननिंगबा मोंग सनरी हाइबसि इरैसा सिंगना कौबिगनो सिविल सोसाइटी ऑर्गेनाइजेशन सिंगसु कुपनि येंगसिनबियु हाइदियना पाउसिनसु मखाताना फोंदोरकले अतोप पावमना रिम्स की ओपीडी हांगलगनी रिम्स हॉस्पिटल की जनरल ओपीडी अमदी रूटीन ओटी सेप्टेम्बर 3 की स्पेशलिटी क्लिनिक यावना हानगुमना हांगबा होरगनी अदुमनम पेशेंट सिंग लायेंगदब नुमित लाखलगा मिंगचनबगी खुदोंचाब लैरोय नोमंगन खना टेलीफोन की खुथांगदा बुकिंग तौरगा लायेंगबा लाकदबनी हाइदि करिगुंबा सुटी लेरगदी नुमित निनी सटखनब बुकिंग तौगदबनी मियामना ओपीडी दा लायेंगनबगीदमक अयुक पुंग 10 दगी नुंथिल पुंग 2 फावबगी मनुंगदा टेलीफोन नंबर 7085406468 नत्रगना 6033849437 नत्रगना 6033855708 नत्रगना 7085406433 अमदी 7085406385 असिदा कांटेक्ट तौबा यागनी लायेंब लाप मी खुदिमा सोशल डिस्टेंसिंग अमदी कोविड के मरी लेनब सेक्शन थौरांग खुदिमा लखटखनी अमरमदा हौजी हौजी कैजुअलिटी सर्विस ओइना रिम्स की ओपीडी ब्लॉक ता सिजिनरीबसी मौसागुमना कैजुअलिटी ब्लॉक ता सेप्टेम्बर 3 तगी होंजिलगनी कैजुअलिटी ब्लॉक ता कोविड ब्लॉक बी ओइना सिजिनरीबसिना कोविड सी दा सेप्टेम्बर मरी फावबदा होंजिलगनी मसिगिदमक मरी लेनब थबकसिंग पैखतपत लोइरे हाइन रिम्स की मेडिकल सुपरिटेंडेंट प्रोफेसर हाइस प्रियोस्की देवी न थोप ऑर्डर मनसु मखाताना फोंदोरकली लुशिलकपोइन अतोप मरुइबा पाव खरा नमु मिखल गी सेम साबा हौरे असा मिखल सिजिनरुबा बिहिबि पेट मेसिन लिसिंग अहुमगा चामा लौक्षिलुरे कुमसिंग इंग लिसिंग अनिगा तरागनि थोइगी मार्च थारा पांथोकदोरिबा मणिपुर लेजिस्लेटिव असेंबली गी मिखल गी सेम साबा हौबोइन असा मिखल सिजिनरुबा वोटर वेरिफिएबल पेपर ऑडिट ट्रेल बिहि पेट मेचिन लिसिंग अहुमगा चामा लौक्षिलुरे चीफ इलेक्शन कमिश्नर सीईओ की मियेंग मखादा कमिशन असिगी ऑफिशियल सिंगना अगस्त 23 बिहि पेट मेचिन सिंग अदु लौक्षिलुबने इलेक्शन कमिशन की टीम अदुना असम की तिनसुकिया अमसुम डिब्रुगढ़ की मेचिन सिंग अदु खोमजिलखिबने टीम अदु अगस्त 23 इराय निमित मणिपुर थुंगलबगा लोइना असोय अंगाम थोक्तनबगीदमक चेक्सिना ngak सेंदुना थमख्रे मणिपुर की ओइना मिखल असिदा सिजिननबगीदमक बिहि पेट मेचिन लिसिंग अमगा 7 हानादगी लेरे मदुगी मथक्ता आसामदगी मेचिन लिसिंग अहुमगा चामा यौसिनबगा लोइना हौजिक इलेक्शन कमीशन ऑफ मणिपुर की कस्टडीदा बिहि पेट मेचिन लिसिंग 9,915 लेरे मदुदा नतना बैलट यूनिट लिसिंग 9,773 अमसुम सेंट्रल यूनिट लिसिंग 9,773 लेरे हाइरिबा मेचिन सिंग असिना कुमसिंग इंग लिसिंग अनिगा कुनगनिथोइदा पांथोकदोरिबा मिखल असिदा सिजिनबा कोननबगी थाक्ता लेरे सो हाइरि अतोप पाव अमना हुरानबा मयाई काबा चिंजाक चाबा सौगतबसिंग संगजरकदबनी एसडीओ हुरानबा मयाई काबा चिंजाक चाबसिंग सौगतुना सोशल डेवलपमेंट एसोसिएशन की वॉलंटियर अनिगी युमदा लाखलगा थावई उसितबा अकन अरिंग सिंगदुना वाइवता क्या हाइरंबा हुरानबा मयाई काबा चिंजाक चाबबु सौगलिबा मियोइसिंग लाखलिबा सैचत मंगा फावदा एसोसिएशन दा संगजरकदबनी करिगुंबा थावई उसितना लाइथोलगदी मखोगी मथक्ता लीगल एक्शन लौखटनबा सेम सादुना लैरि हाइरि एसोसिएशन असिगी सिरोल अमन हाइ लिलोंग उखुना कोनबा मफमदा मयाई काबा चिंजाक चाबा योनबा हुरान चिंथी तौबा मदि एंटी सोशल ओइबा थबकसिंग थिंगनबगी ड्राइव लेप्तना सथखिगनी हाइना ममांग सहीगी सेप्टेम्बर की सचत मरीदा पाउसीसिंगी खुथांगदा खंगनखिबा लैरे मदुगी मतुंगिना एसोसिएशन असिना कोनबदा लैबा मिपुंग खुदिंगमक्ता खंगनख्रबा फावबदा लेप्तना एंटी सोशल ओइबा थबक तौरिबसिंग थिंगबगी सथरकपा खोंजंग ओइना हौखिबा ऑगस्ट की सचत 30 की नुमिदांग पुंग 6 तगी 8 फावबगी मनुंगदा लिलोंग
hainong makhongda barada leijaba nan manipuri amagi thong phakhre tarang upu thuwaiduna lupa lising nifu amadi atai polam khara huran ki maduda senaba mi ama thasi gi amagi nungtul pung ama taba matamda association asigi volunteer singna lakhalaga lilong police station sinaki begi matangda huran ba mayai ka ba chinjak saba sagat pasingna association asigi volunteer anigi yumda laklaga volunteer sing thawai usitaba akan ring singduna waiwata kya hairamba huran ba mayai ka ba chinjak saba bu sagaliba mi sing association condemn tawi haidi hainasu pawsina su phongdorakli losilakpoina to papaw amana tihar gi official sing gangster ankit gojar jail manung da khatkhibani haina sakhi singna phongdokre tihar jail da lairakhiba gangster ankit gojar jail adugi official singna laktunaraga jail manung da khatkhi haina thawdu adubu uhawba singna haiba miyoi singna claim tawkre pawgi likhun kharagi matung ina jail official singna gangster adu saina phuduna sathina soklaba phawbada makku hospital da pukhatuna layeng bidabadagi makki asokpaduna maram oiduna jail adumaktada laikhidabani hairi Uttar Pradesh ki Wagapat area gi Khela village da leiba masai sai kunngamapan suraba ankit gujar hairiba gangster du mihatpa lutpa tabu yauna tungan criminal case sing da sena badigi tihar jail leiramani sai sigi August 3 da maka jail gi kamata da puna leminaba asokpa miyoi aniga loinana ankit gojar asi sina phangkhibani asokpa bandi ani adudi Gurjit Singha sai kungni thoi amasu maki manaunupa Gurpreet sai kungni thoi kawi makhoi ani di Din Dayan Upadhyaya hospital pukhatuna laikatna ki sohari sakhi kharagi wafam matungina tihar jail gi superintendent Narendra Minarna Enkit Gujar bu jail adugi atopa sial amada thamnaba hotnarakpada Enkit Gujarna Narendra Minaga marai khara yenaki hairi makhoi anigi yenabadu asum kanchilakpadigi amana amada onsinaduna khutpakna thana rakhi hairi thawdu adugi matungda Narendra Mina amasum jail adugi ati official sing punsilaga Enkit Gujar bu lisaina singba sizinaduna yamna tamthina phubiki ma kapuna leminaba inmate ani dusu sei yankhai kanki matamduda jail gi official sing aduna mafam adugi CCTV camera singchu thawdok thoktrungai mangoinana muthatki hari masai gi tongan mafam singda aso apam sing pongkhadapana singba loinana Enkit Gujar thawdok tu sathina sokhi haina ma ki autopsy report na su palle hari mak laikhidabaga mari lenana document singi matung ina Enkit Gujar da jail official singna painkiller ka hena pizza khibadagi sikhibani suhari mak laikhidaba thawdu aduga mari lenana Delhi prisons ki director general Sandeep Goyal na Narendra Mina assistant superintendent ani aduga warden ama suspend tawkre haina pawsina makatana phongdorakli aduga ma hujikuina di pawsi matang sa lusinjaragi amasum pathok sakhibada soikhiba lankhiba yawrsi myam ngakpi gani matam gi maru oiba I pawsing myam da update pijaraki haina su channel asigi makedi myam da thamjari and thank you.